ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯟꯖꯥꯟ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯂꯨꯔꯒ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯁꯝꯁꯨꯔ ꯖꯃꯥꯟ ꯃꯪꯒꯣꯟꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯃꯩꯊꯣꯡꯗꯨ ꯁꯥꯎꯅꯤꯡꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯗꯨꯅ ꯂꯥꯟꯖꯥꯟ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯣꯍꯁꯤꯟ ꯊꯕꯛ ꯆꯠꯅꯕ ꯈꯣꯡꯎꯞ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯖꯥꯟ ꯃꯆꯥꯒꯤ ꯇꯦꯕꯜ ꯃꯅꯥꯛꯇ ꯊꯥꯕ ꯆꯧꯀ꯭ꯔꯤꯗꯨ ꯈꯔ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯅꯪꯕꯨ?" "ꯍꯣꯏ ꯏꯃꯥ, ꯅꯪꯅ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯆꯥꯕ ꯆꯥꯛꯀ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯗꯅꯕ ꯁꯨꯝ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ꯫ ꯅꯁꯥꯗꯨ ꯑꯃꯨꯛꯇ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯌꯦꯡꯉꯣꯏ, ꯅꯪꯅ ꯒꯥꯔꯤ ꯃꯆꯥꯗ ꯊꯕꯛ ꯆꯠꯄꯁꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯗꯥꯇꯣꯟ ꯔꯁꯤꯃꯨꯗꯤꯟꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯈꯤꯕꯗꯨ ꯂꯧꯔꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯁꯤ꯫ ꯏꯃꯥ, ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯂꯤꯕ ꯑꯁꯤꯐꯥꯎ ꯐꯃꯟꯈ꯭ꯔꯕꯅꯤ." ꯃꯣꯍꯁꯤꯟꯒ ꯃꯃꯥꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯃꯄꯥꯅ ꯃꯪꯒꯣꯟꯗ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯤꯕꯔꯥ? ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯦꯅꯦ꯫ ꯄꯨꯛꯅꯤꯡꯗ ꯋꯥ ꯊꯝꯒꯅꯨ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯏꯃꯥꯗꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯅꯪ ꯕꯕꯥꯅ ꯅꯪꯒꯤ ꯃꯧ ꯑꯃ ꯍꯧꯖꯤꯛ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ." ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯀꯗꯕ ꯋꯥꯗꯨ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯅꯣꯟꯊꯗꯨꯅ ꯃꯥꯒꯤ ꯈꯣꯡꯎꯞꯇꯨ ꯕ꯭ꯔꯁꯅ ꯇꯛꯈꯤ꯫ ꯃꯆꯥꯒꯤ ꯏꯔꯥꯡꯗꯨ ꯈꯪꯂꯕꯁꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯝꯗꯕ ꯌꯥꯗꯕꯗꯒꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯏꯃꯨꯡꯗꯨꯁꯨ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯕ ꯏꯃꯨꯡꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ, MA ꯂꯣꯏꯔꯦꯁꯨ ꯍꯥꯏ." ꯅꯣꯟꯊꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯣꯍꯁꯤꯟꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯨ ꯑꯩ ꯈꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯈꯣꯏꯅ ꯑꯩꯒꯤ ꯃꯧ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯕ ꯂꯩꯔꯒꯗꯤ ꯆꯥꯟꯗꯅꯤꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯉꯨ." ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯁꯝꯁꯨꯔ ꯖꯃꯥꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯃꯨꯛ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ "ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯔꯦꯍꯅꯥꯕꯨꯔꯥ?" "ꯍꯣꯏ, ꯃꯥꯅꯤ." "ꯑꯗꯨꯗꯤ ꯃꯍꯥꯛꯀ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ?" "ꯈꯪꯅꯕꯃꯛꯇꯤ ꯅꯠꯇꯦ ꯏꯃꯥ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯍꯁꯤꯟ ꯀꯥꯗꯒꯤ ꯊꯣꯛꯈꯤ, ꯑꯗꯨꯒ ꯑꯁꯥꯎꯕ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯃꯥꯡ ꯁꯝꯗꯨꯅ ꯆꯠꯈ꯭ꯔꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯈꯤ꯫ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯔꯛꯂꯒ ꯁꯝꯁꯨꯔ ꯖꯃꯥꯟꯒꯤ ꯃꯅꯥꯛꯇ ꯇꯤꯡꯗꯝꯅ ꯂꯦꯞꯂꯒ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯅ ꯋꯥ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯁꯝꯁꯨꯔ ꯖꯃꯥꯟꯅ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯍꯥꯏꯔꯛꯈꯤ, "ꯃꯍꯥꯛꯅ ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯌꯥꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯐꯩ, ꯃꯁꯛꯁꯨ ꯐꯖꯩ, ꯃꯆꯠꯁꯨ ꯐꯩ, ꯈꯨꯟꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯃꯄꯥꯗꯨ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯗꯨ ꯐꯠꯇꯦ, ꯆꯠꯅ ꯍꯧꯅ ꯈꯪꯗꯦ, ꯄꯣꯡꯊꯣꯛ ꯆꯣꯛꯊꯣꯛꯏ, ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯧꯁꯤ ꯊꯤꯒꯗꯕꯅꯤ." ꯂꯥꯟꯖꯥꯟ ꯋꯥ ꯈꯔꯗꯤ ꯈꯨꯝꯅꯤꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯨꯕꯗ ꯁꯝꯁꯨꯔ ꯖꯃꯥꯟꯅ ꯁꯥꯎꯔꯛꯀꯗꯕ ꯃꯑꯣꯡꯗꯨ ꯈꯪꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤ꯫ ꯅꯥꯀꯜ ꯑꯃꯗ ꯐꯔꯤꯗꯀꯤ ꯃꯧ ꯊꯤꯅꯅꯕꯒꯤꯗꯃꯛ ꯈꯟꯅꯅꯕ ꯃꯍꯥꯛꯀꯤ ꯃꯅꯦ ꯇꯕꯁꯨꯝ, ꯃꯃꯥ ꯅꯖꯤꯔꯥ ꯕꯦꯒꯝ ꯑꯃꯁꯨꯡ ꯃꯄꯥ ꯃꯨꯍꯝꯃꯗ ꯁꯨꯜꯇꯥꯟ ꯋꯥꯏꯇꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯑꯍꯥꯟꯕ ꯁꯨꯜꯇꯥꯟꯅ ꯍꯧꯔꯛꯏ, "ꯑꯩꯉꯣꯟꯗ ꯐꯔꯤꯗꯀꯤ ꯃꯧ ꯑꯣꯏꯌꯨ ꯍꯥꯏꯔꯛꯄ ꯏꯃꯨꯡ ꯌꯥꯝꯅ ꯂꯩ꯫ ꯑꯩꯈꯣꯏ ꯂꯤꯂꯣꯡꯗꯒꯤ, ꯍꯤꯌꯥꯡꯊꯥꯡꯗꯒꯤ, ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ, ꯍꯇꯥꯗꯒꯤ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯑꯣꯏꯕꯁꯨ ꯌꯥꯎꯔꯤ, ꯕꯦꯡꯛ ꯑꯣꯐꯤꯁꯔ ꯑꯣꯏꯕꯁꯨ ꯌꯥꯎꯔꯤ, ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ, ꯋꯥꯡ ꯆꯥꯎꯕ, ꯙꯔꯃꯁꯨ ꯂꯩꯕ ꯂꯤꯂꯣꯡꯗꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯒ, ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤ ꯑꯃꯒ,
ꯈꯦꯇ꯭ꯔꯤꯗꯒꯤ ꯑꯔꯕꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯑꯃꯒ ꯃꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯟꯅꯁꯤꯔꯥ ꯑꯁꯤꯅꯤ꯫ ꯇꯕꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯇꯥꯆꯧ, ꯈꯜꯂꯤꯕꯁꯤꯒ ꯐꯔꯤꯠꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯒ ꯌꯥꯝꯅ ꯈꯦꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯁꯇꯝ ꯏꯟꯁꯄꯦꯛꯇꯔ ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯍꯅꯥꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯅꯅꯝꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯔꯦꯍꯅꯥ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗꯁꯨ, ꯅꯨꯄꯤ ꯃꯁꯥꯒꯤ ꯊꯥꯛ ꯌꯦꯡꯂꯛꯄꯗꯁꯨ ꯆꯥꯡ ꯏꯇꯥ ꯇꯥꯔꯤ꯫ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯈꯪꯗꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯔꯦꯍꯅꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯂꯩꯀꯥꯏꯅꯗꯤ ꯃꯥꯕꯨ ꯅꯣꯡꯉꯥꯟꯕꯤ ꯍꯥꯏꯅꯐꯥꯎ ꯀꯧꯅꯔꯤꯕꯅꯤ꯫ ꯇꯥꯆꯧꯗ ꯑꯩꯈꯣꯏ ꯐꯔꯤꯠꯀꯤ ꯃꯧ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯔꯦꯍꯅꯥꯕꯨꯁꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯔꯝ ꯆꯥꯕ, ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯗ ꯇꯥꯆꯧꯁꯨ ꯃꯥꯕꯨ ꯅꯃꯧ ꯑꯣꯏꯅꯤꯡꯗꯅꯤꯡꯉꯥꯏ ꯂꯩꯔꯣꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯣꯖꯥ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯊꯕꯛꯇꯨꯕꯨꯗꯤ ꯂꯥꯏꯔꯤꯅꯦ꯫ ꯐꯔꯤꯠꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯣꯁꯇꯤꯡ ꯂꯩꯈ꯭ꯔꯒ ꯃꯥꯒꯤ ꯊꯕꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯨ? ꯑꯃꯔꯣꯝꯗꯗꯤ ꯊꯕꯛ ꯇꯧꯗꯕ ꯃꯧꯅꯕꯨ ꯍꯦꯟꯅ ꯐꯩ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯐꯔꯤꯠꯀꯤ ꯃꯃꯥ ꯅꯖꯤꯔꯥꯅ ꯃꯇꯥꯡꯁꯤꯗ ꯇꯕꯁꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯣ, ꯑꯩꯉꯣꯟꯗꯁꯨ ꯅꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯧ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯦꯇꯣꯟꯒ ꯇꯥꯟꯅꯧ ꯍꯥꯏꯔꯕꯅꯤ꯫ ꯁꯨꯜꯇꯥꯟꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏ ꯐꯔꯤꯠꯀꯤ ꯍꯧꯖꯤꯛꯀꯤ ꯅꯈꯣꯏꯅ ꯃꯧ ꯑꯣꯏꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯗꯤ ꯈꯪꯅꯕ꯭ꯔꯥ? ꯇꯕꯁꯨꯝꯅ ꯆꯤꯡꯅꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯈꯪꯅꯩ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯍꯟꯗꯛ ꯃꯥꯅ ꯊꯣꯔꯛꯂꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯅꯦ ꯀꯩꯅꯦ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯅꯔꯨꯏ꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯝꯂꯦꯅꯦ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯃꯁꯤ ꯐꯩ, ꯃꯁꯤ ꯃꯧ ꯑꯣꯏꯁꯤ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯥꯔꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯇꯕꯁꯨꯝ ꯑꯃꯁꯨꯡ ꯅꯖꯤꯔꯥ ꯃꯤꯆꯥꯟꯅꯔꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯜꯇꯥꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, ꯇꯧꯕꯇꯕꯨ ꯇꯕꯁꯨꯝ, ꯃꯤꯅ ꯃꯆꯥꯅꯨꯄꯤ ꯄꯤꯒꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯊꯤꯖꯗ꯭ꯔꯒ ꯄꯤꯅꯤꯡꯗꯕ ꯏꯃꯨꯡꯗꯗꯤ ꯂꯩꯁꯥꯕꯤꯗꯨ ꯖꯤꯟ ꯄꯔꯤꯗꯧꯅ ꯐꯖꯔꯕꯁꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗꯤ ꯆꯪꯂꯣꯏ꯫ ꯇꯥꯆꯧ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ꯫ ꯔꯦꯍꯅꯥꯒꯤ ꯃꯃꯥ ꯏꯆꯦ ꯐꯔꯤꯍꯥ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅꯩ꯫ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯕ ꯑꯩꯁꯨ ꯃꯥꯕꯨ ꯃꯈꯣꯏ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏ ꯌꯨꯝ ꯆꯠꯂꯕꯁꯨ ꯃꯥꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕ ꯑꯩꯕꯨ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯕꯁꯨꯝꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯌꯥꯝꯕꯒ ꯃꯅꯝꯃꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯈꯣꯏꯅꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦ꯫ ꯑꯁꯤꯇ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯥ ꯏꯇꯩꯗꯨ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯅꯁꯦꯟ ꯅꯨꯄꯥꯁꯨ ꯃꯣꯔꯦꯗ ꯂꯩꯗꯅ ꯇꯥꯆꯧ? ꯍꯣꯏꯅꯦ, ꯐꯖꯜ ꯐꯣꯔꯦꯁ ꯆꯦꯛ ꯄꯣꯁꯇ ꯂꯩꯅꯦ꯫ ꯑꯗꯨꯅ ꯅꯁꯦꯟ ꯅꯨꯄꯥꯅ ꯌꯨꯝꯗ ꯂꯥꯛꯂꯕꯁꯨ ꯏꯇꯩꯅ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯇꯩꯅ ꯂꯥꯛꯄꯗꯁꯨ ꯅꯁꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯏ꯫ ꯁꯨꯜꯇꯥꯟꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯏꯃꯨꯡ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯅꯦ꯫ ꯑꯗꯨꯒ ꯇꯥꯆꯧ, ꯔꯦꯍꯅꯥꯒꯤ ꯋꯥꯐꯝꯁꯤ ꯏꯆꯦ ꯐꯔꯤꯍꯥꯗ ꯑꯩꯅ ꯍꯥꯏꯕꯁꯨ ꯀꯨꯏꯔꯕꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯐꯔꯦꯅꯦ꯫ ꯏꯆꯥꯅꯁꯨ ꯃꯃꯥꯅꯁꯨ ꯏꯆꯟꯅꯁꯨ ꯌꯥꯔꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯧꯔꯤꯅꯣ? ꯅꯪꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯁꯥꯗꯨꯅ ꯂꯣꯏꯔꯕꯅꯤꯅ ꯁꯨꯝ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯊꯤꯖ ꯍꯥꯏꯖ ꯆꯪꯉꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯕ ꯑꯩꯈꯣই ꯅꯣꯡꯃ ꯍꯦꯛꯇ ꯂꯥꯛꯂꯒꯦ꯫ ꯅꯨꯃꯤꯠꯇꯨ ꯔꯦꯍꯅꯥꯒꯤ ꯃꯄꯥꯁꯨ ꯑꯗꯨꯒ ꯏꯁꯦꯟ ꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩꯔꯝꯅꯕ ꯅꯪꯅ ꯍꯥꯟꯅ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯑꯆꯤꯟ ꯑꯀꯣꯝ ꯌꯦꯡꯂꯒ ꯅꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯛꯂꯒꯦ꯫ ꯍꯣꯏ ꯇꯥꯆꯧ,
ꯌꯥꯝꯅ ꯁꯝꯅ ꯃꯗꯨꯅ ꯐꯔꯅꯤ. ꯃꯈꯣꯏꯁꯨ ꯊꯕꯛ ꯂꯩꯅꯕ ꯉꯥꯛꯇꯅꯤꯅ ꯄꯥꯎꯗꯨ ꯈꯔ ꯃꯥꯡꯖꯧꯅꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ. ꯍꯣꯏ, ꯑꯩ ꯍꯥꯏꯔꯛꯂꯒꯦ. ꯃꯨꯍꯝꯃꯗ ꯁꯨꯜꯇꯥꯟ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯗꯤꯄ꯭ꯌꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤ. ꯁꯪꯒ-ꯕꯪꯒ ꯌꯥꯝꯅ ꯆꯥꯎꯏ. ꯃꯆꯥꯁꯤꯡ ꯃꯤ ꯑꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯃꯗꯨꯒꯤ ꯃꯍꯩꯅ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯑꯍꯟꯁꯨ ꯑꯣꯏꯕ ꯃꯆꯥꯅꯨꯄꯥ ꯐꯔꯤꯗꯅ ꯄꯣꯁꯇꯦꯜ ꯗꯥꯏꯔꯦꯛꯇꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯛꯄꯗ ꯃꯥꯕꯨ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯤꯡꯕ ꯏꯃꯨꯡ ꯀꯌꯥ ꯊꯣꯔꯛꯈꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯊꯝꯂꯒ ꯃꯔꯨ ꯑꯣꯏꯅ ꯃꯆꯥꯅ ꯄꯥꯝꯕꯗꯨ ꯃꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯂꯦꯞꯈꯤ. ꯁꯣꯝꯗꯗꯤ ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯈꯩ ꯃꯣꯍꯁꯤꯟ ꯔꯦꯍꯅꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤ. ꯃꯥꯅꯁꯨ ꯔꯦꯍꯅꯥꯕꯨ ꯃꯃꯥꯗ ꯌꯦꯡꯂꯨꯅꯕ ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯏ ꯄꯥꯎ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯃꯉꯣꯟꯗ ꯂꯪꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯃꯥꯅ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯩꯔꯤꯉꯩꯗ ꯆꯪꯁꯤꯜꯂꯒ ꯍꯪꯈꯤ, "ꯏꯃꯥ, ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯌꯦꯡꯉꯨ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯕ꯭ꯔꯥ?" ꯃꯃꯥꯅ ꯆꯦꯡ ꯈꯩꯔꯝꯕꯗꯨ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ, "ꯅꯪ ꯕꯕꯥꯒꯤ ꯃꯑꯣꯡꯁꯤꯗ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯗ." ꯋꯥꯍꯩꯁꯤꯈꯛ ꯇꯥꯕꯗ ꯃꯣꯍꯁꯤꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯨꯅꯃꯛ ꯂꯩꯊꯣꯛꯈꯤ. ꯑꯗꯨꯕꯨ ꯃꯃꯥꯅ ꯋꯥꯗꯤ ꯃꯈꯥ ꯇꯥꯍꯧꯏ. "ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏ. ꯃꯥꯅ ꯅꯤꯡꯈꯤꯕꯗꯨ ꯊꯨꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩ." ꯋꯥ ꯂꯣꯏꯅ ꯇꯥꯔꯝꯗꯅ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯗꯨ ꯂꯥꯟꯖꯥꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯣꯍꯁꯤꯟꯅ ꯈꯜꯂꯝꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥꯅ ꯔꯦꯍꯅꯥꯕꯨ ꯌꯥꯔꯛꯄ ꯇꯥꯔꯕꯗꯤ ꯑꯍꯜ ꯂꯃꯟ ꯃꯥꯡꯒꯣꯟ ꯀꯥꯍꯟꯗꯨꯅ ꯐꯖꯅ ꯍꯥꯏꯖ ꯊꯤꯖꯕ ꯆꯪꯍꯟꯒꯦ ꯑꯁꯤꯅꯤ. ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯕ ꯐꯪꯈꯤ. ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ. ꯂꯥꯟꯖꯥꯟꯅ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯅꯝꯂꯒ ꯌꯦꯡꯕꯗ ꯍꯥꯡꯗꯕꯗꯒꯤ ꯀꯧꯏ, "ꯃꯣꯍꯁꯤꯟ, ꯃꯣꯍꯁꯤꯟ, ꯃꯣꯍꯁꯤꯟ!" ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔ ꯐꯥꯎꯕ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯧꯕ ꯇꯥꯗꯕꯁꯤꯕꯨ? ꯅꯨꯃꯤꯗꯥꯡ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯅ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯤꯕ? ꯆꯥꯛꯅ ꯀꯅꯥꯗ ꯆꯥꯔꯤꯕ? ꯅꯪ ꯍꯟꯗꯛꯇꯤ ꯑꯃꯨꯛꯇ ꯇꯧꯔꯛꯇꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯛꯏ. ꯌꯦꯡꯉꯨ, ꯏꯃꯥ ꯁ꯭ꯀꯨꯜ ꯆꯠꯂꯦ. ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯣꯏꯔꯝꯂꯕꯅꯤ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯖꯥꯟ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯁ꯭ꯀꯨꯜ ꯆꯠꯈꯤ. ꯑꯗꯨꯕꯨ ꯃꯣꯍꯁꯤꯟꯗꯤ ꯅꯨꯡꯁꯤꯕꯒꯤ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯍꯧꯔꯤ. ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯕ ꯁꯝꯁꯨꯔ ꯖꯃꯥꯟꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯕꯁ ꯄꯥꯔꯀꯤꯡ ꯃꯅꯥꯛꯇ ꯂꯩꯕ ꯊꯝꯕꯥꯜꯅꯨ ꯍꯣꯇꯦꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯃꯧꯒꯤ ꯃꯇꯥꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯤ. ꯅꯨꯔ ꯃꯨꯍꯝꯃꯗ ꯈꯥꯟꯒ ꯁꯝꯁꯨꯔ ꯖꯃꯥꯟꯒ ꯉꯥꯏꯁꯦꯜ ꯑꯣꯏꯅꯕ ꯁꯤꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕ ꯔꯥꯁꯤꯗ ꯑꯂꯤꯅ ꯆꯥꯗꯨ ꯑꯃꯨꯛꯇꯪ ꯆꯤꯡꯂꯨꯔꯒ ꯋꯥꯐꯝꯗꯨ ꯍꯧꯗꯣꯔꯛꯏ, "ꯚꯥꯏ, ꯅꯨꯔ ꯃꯨꯍꯝꯃꯗ ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯥ ꯑꯃꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯊꯣꯔꯛꯂꯕꯅꯤꯅ ꯚꯥꯏ ꯁꯝꯁꯨꯔ ꯖꯃꯥꯟꯒꯤ ꯃꯆꯥ ꯃꯣꯍꯁꯤꯟꯒ ꯍꯟꯗꯛꯁꯤ ꯅꯤꯀꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯍꯧꯕ ꯌꯥꯏꯁꯦ." ꯅꯨꯔ ꯃꯨꯍꯝꯃꯗ ꯈꯥꯟꯅ ꯊꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨꯗꯤ ꯏꯌꯥ ꯌꯥꯏ. ꯑꯗꯨꯕꯨ ꯚꯥꯏ ꯁꯝꯁꯨꯔ ꯖꯃꯥꯟꯅ ꯋꯥꯐꯝꯗꯨ ꯏꯌꯥ ꯌꯥꯡꯁꯤꯜꯂꯛꯇꯕ ꯑꯁꯤꯗ ꯑꯩꯅ ꯏꯆꯥ ꯌꯣꯟꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ." ꯁꯝꯁꯨꯔ ꯖꯃꯥꯟꯅ ꯆꯥꯗꯨ ꯑꯃꯨꯛꯇꯪ ꯍꯥꯎꯅ ꯆꯤꯡꯂꯨꯔꯒ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ, ꯑꯩꯒ ꯃꯃꯥꯒ ꯏꯅꯥꯎꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯃꯧ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯈꯤꯒꯦ. ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯤꯕ ꯆꯪꯕꯒꯤ ꯅꯨꯃꯤꯠ ꯍꯦꯛꯇ ꯂꯦꯞꯁꯤ." ꯃꯗꯨꯗ ꯔꯥꯁꯤꯗ ꯑꯂꯤꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, "ꯑꯃꯨꯛ ꯅꯅꯥꯎꯅꯨꯄꯥ ꯅꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯋꯥꯇꯥ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕꯁꯤ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ?" "ꯇꯣꯛꯂꯣꯏꯗ, ꯇꯣꯛꯂꯣꯏꯗ," ꯁꯝꯁꯨꯔ ꯖꯃꯥꯟꯅ ꯈꯨꯝꯂꯛꯏ. ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯇꯥꯆꯧꯅ ꯁꯤ ꯃꯃꯧ ꯊꯤꯕꯗ ꯇꯧꯗꯨꯅ ꯃꯇꯣꯃꯇ ꯊꯤꯈꯤ, ꯑꯩꯈꯣꯏꯒ ꯇꯥꯟꯅꯔꯝꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯧꯈꯤꯗꯅꯕ ꯇꯧꯕꯅꯤꯗ." ꯅꯨꯔ ꯃꯨꯍꯝꯃꯗ ꯈꯥꯟꯅ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯆꯨꯝꯃꯤꯅꯦ ꯚꯥꯏ, ꯁꯝꯁꯨꯔꯅ ꯍꯥꯏꯔꯤꯕꯁꯤ
ꯑꯩꯒꯤꯁꯨ ꯇꯥꯆꯧꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯗ ꯃꯇꯣꯃꯇ ꯈꯨꯁꯤ ꯇꯧꯗꯨꯅ ꯊꯥꯖꯈꯤ ꯍꯥꯏꯗꯅꯕ ꯏꯅꯥꯎꯁꯤꯡꯒ ꯇꯥꯟꯅꯒꯗꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯧ ꯌꯦꯡꯕ ꯂꯥꯛꯄꯗꯨ ꯈꯔ ꯊꯨꯖꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯁꯝꯁꯨꯔꯖꯃꯥꯟꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯗꯨꯝ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯆꯥ ꯊꯛꯂꯒ ꯇꯨꯃꯤꯟꯅ ꯁꯤꯀꯟꯗꯔ ꯑꯂꯤꯅ ꯂꯩꯕꯗꯨꯒꯤ ꯃꯔꯝ ꯈꯪꯕꯗꯒꯤ ꯁꯝꯁꯨꯔꯖꯃꯥꯟꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈꯤ, ꯀꯔꯤꯒꯤꯅꯣ ꯚꯥꯏ ꯁꯤꯀꯟꯗꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯁꯤꯕꯨ? ꯑꯩꯒꯤ ꯃꯧ ꯊꯤꯖꯕꯗ ꯐꯖꯅꯕꯗꯨ ꯅꯪꯅ ꯁꯤꯟꯒꯗꯕꯅꯤꯅꯦ꯫ ꯁꯤꯀꯟꯗꯔ ꯑꯂꯤꯅ ꯃꯣꯍꯁꯤꯟꯒꯤ ꯋꯥꯈꯜꯗ ꯂꯩꯍꯧꯕꯗꯨ ꯅꯨꯡꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤ? ꯑꯃꯨꯛ ꯍꯥꯏꯅꯤ, ꯑꯩꯈꯣꯏꯅ ꯃꯄꯥ ꯌꯥꯅꯔꯗꯤ ꯚꯥꯏ ꯔꯁꯤꯗ, ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ? ꯔꯁꯤꯗ ꯑꯂꯤꯅ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯚꯥꯏ ꯁꯤꯀꯟꯗꯔ ꯑꯂꯤ, ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯏꯪꯒꯤꯠ ꯇꯧꯕ ꯐꯥꯎꯕꯗꯤ ꯌꯥꯏ꯫ ꯔꯁꯤꯗ ꯑꯂꯤꯒꯤ ꯋꯥꯐꯝꯗꯨꯗ ꯁꯤꯀꯟꯗꯔ ꯑꯂꯤꯅ ꯃꯉꯛ ꯅꯣꯝꯅꯤꯡꯗꯅ ꯅꯣꯝꯂꯒ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯂꯧꯈꯠꯇꯨꯅ ꯊꯛꯏ꯫ ꯁꯝꯁꯨꯔꯖꯃꯥꯟꯅ ꯅꯨꯔ ꯃꯨꯍꯝꯃꯗ ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯁꯃꯤꯟ ꯊꯤꯖꯕꯗ ꯃꯆꯥꯅꯨꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯜꯂꯛꯂꯣꯏ ꯍꯥꯏꯅ ꯈꯟꯕ ꯑꯃ ꯂꯩ, ꯃꯔꯝꯗꯤ ꯃꯆꯥꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕ ꯅꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯍꯦꯅꯥ ꯑꯁꯤ ꯃꯍꯥꯛꯀ ꯈꯪꯅꯕ ꯅꯠꯇꯦ, ꯑꯗꯨꯅ ꯌꯥꯁꯃꯤꯟ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯍꯁꯤꯟꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯊꯈꯤꯕꯗꯒꯤ ꯑꯌꯨꯛꯇꯨ ꯃꯤꯀꯞ ꯊꯦꯡꯅ ꯊꯣꯔꯛꯈꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯇꯤꯡ-ꯌꯥꯡ ꯊꯦꯛꯇꯣꯛꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯔꯦꯍꯦꯅꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯨ ꯃꯤꯠꯇ ꯈꯪꯎ ꯎꯔꯛꯄꯗꯒꯤ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯕ ꯍꯧꯔꯛꯇꯨꯅ ꯐꯃꯨꯡꯗ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯩꯁꯥꯛ ꯑꯃ ꯍꯦꯜꯂꯛꯄꯗꯒꯤ ꯃꯄꯨꯛꯇꯨ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯥꯛꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯊꯨꯅ ꯇꯨꯝꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯆꯥꯛꯂꯁꯅꯨ ꯍꯥꯏꯕꯕꯨ ꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯩꯆꯥꯛꯅꯤ꯫ ꯑꯃꯨꯛꯁꯨ ꯑꯩꯗꯤ ꯅꯨꯡꯁꯤꯕꯗ ꯅꯤꯡꯇꯝꯅ ꯉꯥꯎꯕꯒꯤ ꯍꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯣ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ! ꯃꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯒꯤ ꯃꯥꯌꯣꯛꯅꯕ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛꯇꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯍꯦꯜꯂꯝꯕꯗꯒꯤ ꯃꯍꯥꯛ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯆꯠꯄꯅꯤ ꯍꯥꯏꯅ ꯊꯣꯔꯛꯄꯗ ꯃꯃꯥꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯒ ꯆꯥꯟꯅꯅ ꯃꯥꯡꯒꯣꯟꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯪꯂꯛꯏ, ꯅꯪ ꯑꯣꯐꯤꯁ ꯆꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕꯅꯤ ꯏꯃꯥ꯫ ꯑꯣꯐꯤꯁꯇꯤ ꯑꯗꯨꯝ ꯍꯥꯏꯅ ꯆꯠꯄ꯭ꯔꯣ? ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯇꯩ ꯑꯃꯠꯇ ꯂꯩꯇꯕꯗꯧꯅ? ꯌꯨꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯁꯤꯖꯤꯟꯅꯕ ꯃꯟꯖꯨꯅꯔꯕ ꯐꯤꯔꯣꯜꯁꯤꯡꯁꯨ ꯁꯦꯠꯂꯒ ꯑꯣꯐꯤꯁ ꯆꯠꯄ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯐꯤꯒꯤ ꯐꯤꯅꯤ, ꯆꯞ ꯃꯥꯟꯅꯩ ꯏꯃꯥ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯍꯁꯤꯟ ꯃꯥꯡꯒꯣꯟꯗ ꯂꯩꯕ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯏꯟꯊꯕ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯃꯉꯣꯟꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯩꯍꯧꯏ꯫ ꯃꯜꯂꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯨꯕ, ꯃꯜꯂꯕ ꯐꯨꯔꯤꯠ ꯑꯔꯥꯡꯕ, ꯑꯗꯨꯒ ꯂꯦꯡꯖꯨꯝꯒꯤ ꯐꯤꯕꯥꯜ ꯈꯔ ꯈꯔ ꯇꯠꯂꯕ ꯉꯧꯔꯨꯡꯅꯕ ꯁ꯭ꯋꯦꯇꯔ ꯑꯗꯨ ꯅꯠꯇꯅ ꯅꯪꯒꯤ ꯑꯇꯩ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯎꯕꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯇꯧꯔꯛꯀꯅꯨ, ꯑꯩ ꯌꯦꯡꯕ ꯌꯥꯝꯅ ꯍꯩꯅꯗꯦ꯫